MD Halim Saudhuri na laikidabada Manipur Chief Minister Nongthamam Pirian na awawa phongdokre mahanga laikidaba asida aikhoi ke saknaraba sports person amasung administrator ama mangjare mahanga laikidaba asi aikhoi kodimaki thamoida nungsiba fauduna lehauragani Halim Saudhuri na laikidabada All Manipur Muslim Maite Pangal Welfare Association na su awawa phongdokre association lingkana ba khonabada mahagna asobo thaudang larum ke lising ani mari fawba ahanba vice president oibaga loidena tam anirak president oirami mahagna administration education sports community service na singba thabak singda lauriba thaudang sakangbu ena association na mamang gi chahida lifetime achievement award PK All Manipur Sports Association ge president Odamba Halim Saudhuri na laikidabada All Manipur Sports Association All Manipur Football Association All Manipur Volleyball Association amadi Athletic Association Manipur amadi Manipur Hockey na awawa phongdokre mahangna games and sports ta lauramba thaudang association sing asina ning singki Kwakathira Thoksom Lekagi land number 2 da ngasdagi mai thanba hokre lambi asida machum kuina mai mambadagi extend thokpaga lwenena pudong sa